अहानबदा मरुइबा पाव इरांगना सोखलबा चुराचांदपुर मेडिकल कॉलेज ता MBBS तंबा अहानबा अमसुंग अनिसुबा बैच के क्लास तोंगान तोंगानबा मफम अहुमदा निंगथिना चथरी मिनिस्टर गोविंदास कोंथौजमना बिष्णुपुर डिस्ट्रिक्ट के तोंगान तोंगानबा मफम सिंगदा हांगबा रिलीफ कैंप सिंगदा तेंगबांगी पोटलम सिंग यंथोखरे अमदी ngarang numidang minister 𝐻𝐸 gi yumnam laikai da leiba yumgi thonggal da masak khangdaba singna bom langsinduna pokhai halamle CRPF personnel ama asok apan nangkhre Northeast Windona sandokteriba numidang gi pawasibu meeting tabiriba pumnamakpu CHAPLINA MAISNAM ne koknona kramzari hawjik paw sandokna pizari American Civil Rights Champion amasung Nobel Peace Prize fangkraba Dr. Martin Luther King Jr. na hairamba mi amatana nangi manglanbu chothannabagi haibadi faiphatte haina sidanabagi natraga kademnanabagi hak leite haiba wafum asina mioi kayada wakhalgi thauna pili Manipur da lepa naidana chathariba irang asina mioi kayagi punsi pikhamna hankhibata natana mangtakpagi paring amasu thambirambga loinana mioi mayam amagi manglanbusu manghanbire wapum asi phongdokladuna DIPR na thadorakpa paw aman hai me ahumda chakpa horakhiba kangluki irang asigi maisabu singnaraduna mioi kayana makoina mangjaba manglan mangphang nahanaba khongpham chena leple Asigumba mioi singi marakta irang asina sokhalaba nauna linkhatkiba state lengana chalaiba 𝗕𝐿𝐸𝐻 community singna masingyamna khundaba irang asina su sokhalaba Churachandpur district headquarters ta leiba Churachandpur medical college CMC da tamba MBBS mahairoi singsu yauri irang asina maram oiduna 𝗕𝐿𝐸𝐻 khak natana irang hokraba numit mangani gi matungda CMC ge staff amasung mahairoi sing loina Imphal da chalakri state lengak amadi college ke management na kanna hotnabadagi hauzik college asigi class sing tongan ba mafam ahumda amukhana chathaba hokre class chathariba mafam sing adudi Imphal East district ke porongpat leiba Jawaharlal Nehru Institute of Medical Sciences JNIMS ke complex Imphal West district ke takial leiba State Academy of Training SAT amadi CMC ge hanigi mafam Churachandpur ni CMC gi ahanba academic station listening ani kunitoige November 15 da MBBS se chamage capacity ga loinana hokhibani chatliba academic station asigi oina khallaba atopa mahairi chamage class su takel gi SAT complex ta September amadagi haukhre irang asi hokhibadigi tha anirom gi matungda ahanba batch ki MBBS mahairoi Marifutara nitoigi class July 18 JNIMS campus ta BDS college ta hauki aduga batch asimaki 𝗕𝐿𝐸𝐻 community ke mahairoi tarukna hanagi Churachandpur ke campus ta oza amri staff sing akhanana sillaga chathaba hokre haina college asigi director Dr. Professor 𝗕𝗟𝗑𝐸𝐻 haiki ani suba batch ki nauna khallaba MBBS mahairoi Marifutara nitoigi class lengakna matam kharagi oina sinduna takel ge SAT da September amadagi haukhre aduga 𝗕𝐸𝐻 mahairoi nipangina CMC Churachandpur da haukhre haina mahangna phongdaraki haina DIPR ge paw asena makhatari irang asina sokhalabasu college asi lengaki matinga loinana hauzik mafam ahumda phajana chathari haina Dr. 𝗕𝗟𝗑𝐸𝐻 hai Manipur gi mapandagi amadi state asigi manung hanjinba mafam singdagi lakpa nupi mahairoi singdi JNIMS ki hostel da leiri aduga nupa macha singna JNIMS ki manak nakpa mafam da barada natraga private hostel sing da lei haina CMC gi assistant professor community medicine department Dr. Gudi Laishram na hai ahanba batch ke MBBS mahairoi sing MU gi makhada makhoi gi pre university test October 9 dagi haugani aduga aroiba exam na mathang thada pangthokani hairi leiri bairang asina college asida kayam sokhan bage haibagi matangda Dr. Gudin hai khwaidagi awabadi college asida mahakna hek thabak phanglakpadagi institution asibu semgatnaba mahakna kanna hotna jakiba pumnamak arembada tabugum tawriba asini
Asumaina nongma thorakani haibasi mahangna amukta fawba khallude asiguma numit ama thengnarakani haiba mahakna mangda fawba manglude haiki. Bishnupur district ki all DC complex ta apun bateng banglo Bishnupur na sinduna hangliba relief camp ta Minister Govindas 𝗠𝗕𝗪𝗦 ningtham khodol oina blanket sing inmate sing da yenthokre ningthau khong Mangol Nganbi College ta hangliba relief camp ta leiriba inmate sing da su minister na blanket sing yenthoki thauramada Minister Govindas na hai hauzik Manipur da tangdu leita da ba khara hanjilakpa hore masi miyam punna khutsam naduna tangdu leita na lehanana bahot na minasi Torbung Maikai ki miyoy sing na isa-isa gi yumda changlaba sing gi awat apa lengak na pinana bahot na ri irang asina semidlon gi fibam sothari ba sing asi kan na hot na minaduna phagat hanana ba hot na ba mathau tai haiki asui ba thibadi yam lai ba ado afaba thabak ma tawbadi yam luwa masum matam sangba oiba aduna khoi gi da yam na lai ba thibasi akhoi gi leiri ba proof se amaga hunjo hunjin tawa hunjin tawa aduna santi la anaba honabada achauba apunba ama koi piga amata oina lepa ngambagi adu ba thona adu le ba taragadi khara makhai santi sidi hena hana hanjila agadawni akoi life si improve tawga haraba ai isai su sing afawa school da tamam ga haraba adu ba taragadi ai si economically sound oiba ma darkar tai aduna nahan kai warore hujiksi wa ba khatitang handara ko matam sida sigumba khoi product mayam am photopi base mase ai kwaidagi nuaijaba lei sen tan masu leptaba aduga akhoi santi borona hona badasu akhoi punna sarup yamina si ha Ngarang numidang pung 10 rom tarakpa aduwaida Imphal West District ki manung chanba yumnam lekaida yumzau lairembi ki manakta leiba Rural Development and Panchayati Raj amasung mahut ki Minister 𝐻𝐸𝗏 gi yumgi thonggal da masak khangdaba miyoy kharana bom ama langsinduna pokhai halamle Thaudok aduda Minister 𝐻𝐸𝗏 gi yumngak sendna leiba CRPF personal ama soki hospital da pokatuna lain ki hairi Bom langstil liba miyoy sing adu gari amada tongduna lakpani bom langstil laga adum chen khre hairi bom adu minister gi yumgi thonggal da leiba pukri amagi mapanda taraga makol hauna pokhai ki hairi pokhai bagi makol adu kilometer ani ahum thapna tanaki pau tabaga khudakta chief minister N Biren masa mafam aduda laktuna yengsinki police amadi CRPF ki makok thongba officer kaya su laktuna yengsinki hairi Bom adu kanana karigidamak langsilam libano haiba hauzik makki oinadi kanamatana claim tawrakpa leitri thaudok aduga mari leinana police na thezin bahokre Amaromda yumnam laikai gi Maira Paibi Singh local club ki volunteer Singh loinana laikai gi miyam na ngarang mi Kung nataba yumlakta masak khangdaba singna bom langsinduna attack tawrambagi thawung adubu yamna kanna yaningdaba phongdoktuna ngasi yumnam leikaida wakat mifum ama phongkhre wakat mifum aduda saruk yakibi Maira Paibi Santi Bala kaubi amana haiki mapam adu ayamba matamda mi leibani adubu ngarangdi mayam chak chaba changnekhiba matam oibana mi latpagi tanjada masak khangdaba miyoi sing aduna bom adu langsilamba oigani matungda sigumba thawung mi kung nataba mafamda tawbiganu pendaba leirabadi wari sanaduna yanaba purakna ba hotnabiyu haiki
Nongmagi oiba miyamgi mifam ama ngasi step to be taken for the ongoing crisis haiba theme da 𝗕𝗔𝗫𝐻 gi MLA 𝐶𝐄𝐲𝗓 na luchingduna ACSC gi manungda leiba miyamga punna top khonglang makhong 𝗕𝗔𝗪𝐻 lekai da leiba MLA asigi yumda pangthokre Miyamgi mifam aduga mari lainana MLA 𝐶𝐄𝐲𝗓 hai Manipurda hauzik thokliba lan asigi warushin ama atuba matamda soidana puraknanaba lengak asina hotnari lan asi thengnanaba hotnabada apunbagi lingjel thauna mathau tai Manipurgi apunbagi saktamda singnarakpa khudingmak lengak asina chapchana thengnagani Minister MLA famdagi leibagasi kanbana hena mathau tai Miyamna thagalakiba mihut ama oina miyamgi aningba apambagi mayokta karigumba thabak amata tawroi matam leiba kibikta miyamga punna chatkani hainasu 𝗏𝐻 fongdokhi Nakalamaromda ngasi convention aduga mari lainana thokliba lan asida leikhidraba athoba athobi singbo ikai khumnaba utuna tinkiba miyamna minute ani leptuna awaba phongdokpaga loinana warep kharasu lokhi warep sing adudi Manipur gi apunbagi saktam kaibi yaroi Manipur manungda separate administration thambe yaroi aikoi punna narco terrorist sing mayoknaba amadi athuba matamda NRC chana hanba miyamna yadaba mongda police station singdigi lokhiba khulai sing athuba matamda lengakta pishin hanba haiba warep sing asi lokhi Haukiba numit kharani sida Manipur da ing tapa tangdulai taba fibam khara lakle haina miyamna khanaringai tanja sida kedongai dasu inghalaroi irang makhata na chathange haibagi matagum kolai paiba chinkuki lamhenba singna maikai ama natraga amada maitai khunlomda onsilaga chingthaktagi nongmai kapsin bagi thawong haujiksu marak marakta chathari Bishnupur district ki 𝗕𝗓𝗠𝗧𝗪 ngasi ngarang su Chinkuki khutlai paiba lamhenba singna nongmai kapsilakli thodok adugi matangda 𝗕𝗓𝗠𝗧𝗪 gi maira paibi sanahanbina notice window da hai hauzik lengak na tangdu laitaba fibam hanjile hairi somdana nongma kalaga nongmai kapsin bagi thawong leptri hanasu lobukta bom kaya kapsilakhiba laikhrabani hauzik low lokpa matam yausilakle low su yamna panba nate masida makhoi lobukta chatpa yani yaroi haibasu khangba ngamdri haiki Lansi kukiga maitaiga soknaba nate hai aduga somdana maira paibi sing maira sangda lekli kun sangba leptri aduna low lokpada lengakna asoyangam thoktanaba akanba mongda ngak senbiu aseng batangdu laitaba hanjinana ba hotnabiu haiki Sarkarnadi santi hanjile hai adubu akhoigi sinadi nongma kangdana adum chingthaktagi nongmai kapase leptre 𝗍𝐶𝐸 rimda laigadabado pathadana laigadabado kibana akhoi side maira sangda mayamse ahing yarektana adum laijarini nongmagi thawgai pudaba yade nungdangsu tumdare ojaw be yawe ame yawe do sarkarnadi lepana tamni adu sataba yade pirabanina adubu chatpo hotnagadra ahingbu yareknabu hotnagadra akhoidi hingbade yamna wajare than hingi mamangda bom mayam kapakpanina bomse paidaba mayam amasi lawrakta tai rubada low khawba changbusu kire akoina low lokpa chatrubada moina lumang kapakadra thawai mangadra lowbu lokadra thawai ni henbra hanbada so koi awaba moizare foreign military ga Indian sarkar go eragadi Indian army de attack tobiro kari kenu prajada attack tobirise akoi prajada attack tobiri adna praja laibang amdre central army singna tingya da loina nga hai moina nga agana kari do bagi no mai kapalino central army ne control tobang amdri base moi praja nati moi military ni aduna akoi laiba kije Indian sarkar na moi se control tobiyo akoi bi santi laina hinganbiu 𝗍𝐶𝐸 tangdu laitana lehanbiu ahinga yare pase ko yang wazare Indian Red Cross Society IRCS Manipur State Branch na paring naina chatharakpa tengbang potlam sing yenthokpagi manungchanna haukiba October 3 amadi 9 da Wangjing lamdingda labor relief camp ta Churachandpur Napat amadi Moredagi lanjenarakpa imung 𝗬𝗢𝗪𝗦 amadi Wangbal Rice Research Center da Kakching More Bishnupur Churachandpur amadi Kangpokpidagi lanjenarakpa imung 𝗬𝗢𝗪𝗜 nongmada changdaba yadraba potlam sing yenthokre ngasi Idol College akampata leiba Churachandpur amadi Moredagi lanjelakpa imung chani kontra marida hygiene kit packet amamam kitchen set packet amamam
samtugi blanket amamam mosquito net amamam yauna yenthokre thauram aduda Indian Red Cross Society Manipur State Branch ke Chairman Narendra Ningomba Manipur gi IRCS Secretary 𝗕𝗟𝗔𝗦𝗦 National Management Committee Member Dr. Sanjam Sunil Singh na chingba singsu sarukyakhi thauram aduda handaki irang asida thawaina pontha pikraba athoba singi mafamda ikai khumnaba uttuna minute ama 2 minute laiduna ikai khumnaba utki IRCS Manipur State Branch ke Chairman Narendra Ningomba na Red Cross ke matangda mamutana wafam kaya thambagaloinana awa ana taraba singna tunglamchet ki yengduna haurakliba naha singbu achumba lambida lamjingnana ba amadi mahai masing tambada mai onsindna matik chaba misak amamam oinana ba punna tengbangna honamina se haikhi haukiba pamdaba thodok sing aduda hena khanjinduna pukning amadi wakhalbu sontha hanba yaba wakhal khallarisi hainasu mayamgi pukning themsenki matang asida atenba break amatang lawminasi 40 years of trusted diagnostic service, 𝗤𝗙 Diagnostics. Break ki matungda mayambo amuka hana tanam nokchari haukiba me humdagi hauduna CHINKUki militant singna maitegi mathakta landarakpadagi thawaina pontha pikraba athobi singi maphamda leisu katuna ikai khumnaba utpagi thauram ama ngasi hairangoi thong SVC Club awang maibam leikaida langthabal Kendra Clubs Coordinating Committee amadi langthabal Kendra Mairapaibi Coordinating Committee na punna sinduna pangthakre thauram aduga mari leinana langthabal Kendra Clubs Coordinating Committee ge Secretary 𝗕𝗟𝗔𝗧𝗏 𝗕𝗠𝗡𝗏 narco-terrorist singna me humdagi hauduna nongmai bomb kapsinduna maitai furupta landarakpada mara leizadaba miyoi kaya thawai thakre Manipur gi apunbagi saktam kaidana hotnabada thawai katkraba athobi singbu tungi miro singna kaukphade haiduna ngasi thauram ase pangthokpani Sengla balaibaga sibu drug ki laibag ohenana ba hotnarakpa asida natana Manipur bu macet tana thugaina ba thaurang tawrakliba asida Manipur kaibi yaroi ima laibag ki damak aikhoi leiri haina thawai khubakta hapna lan thengna kiba thauna pharaba pharabi singbu matam leiba khibikta ikai khumna pham thoi haina su jentana phongdokhi Manipur ki tam sing asida makoina opi thaduna koi iram dam asibu drug ki adum laba kano kami kano ama country ma ohenna bai damakta ona duna lagwa asida pendaba amadi thamoi shokpa kaya ama Manipur ki irecha chinenau amadi thona farami singna Manipur ki ngangkai kaibe yaroi Manipur ki damakta aikoi lei haiduna makoi ki thawai phaba idana ngasidi iram dam Manipur asida tholokuna Manipur asibu ngakuna iram dam ngangkai kaibe yaroi haiduna ngagi adubu hairiba megi tang ahum dagina ngasi pawa satharakliba asigulaba narco terrorist ki oiba thawam asida thawaina potha pikaba adugulaba athauba amadi athauba sing aduna ngasi nungsijaraba mapugi laikwanda makoina ingna singna makoina thawaina potha oigaba sing aduna thawai aduna mapugi manakta ingna singna leinabagi damta ngasi asi adugulaba thawai sing adugi mafamda makoina dawan kendra asida laiba SBC awang maibam lekai committee on asida makoina mafamda kariguma haikal laikal khara katsaduna makoi sing adugi thamukta koina sija langjebani
ngasi pangthokiba leksu katpagi thoram aduda saruk yakhibi All Manipur Women's Social Reformation and Development Samaj Nupi Samaj ke President Thokchom Ramani na phongdorakpada hauzik Manipur da thokliba irang ase tha manga suraba phawba India government amadi Manipur lengakna irang ase ge warushin ama purakna ba haizaruba matamda su tabidre Chinku ki narco terrorist singna nongma kangdana nongmai bom kapsiliba ase athuba matamda tokhangadabani Manipur kanana ba maira paibi semkhibani makhatana India government amadi Manipur lengakna warushin ama purak pangamdrabadi maira paibina Manipur ngakani haiki Tangdu laita ba lamdam ama oina ba hotnabada kanglup khudingmaki miyoi singna hotnaminasi irang ase athuba matamda warushin ama purakna ba Manipur da leiriba furup khudingmaki luchingba sing athuba matamda warisana biyu hainasu appeal tawki Manipur munung sidadi loina sokpi ro athuba matamda jinda inna punana ba sinana ba hana gona hadana ba loina ba yawi ro Naga topadi tawiranu ngani mamayam tuna punjanaraga si tawrapada haina ragada amishaga modi gato koina ekhoibo nammaroi hairabadi India ne koi to si akhoibo ambama tirasi haibase sinau mayam sai su mayamda mama mo jaina mayam punam ana khandaraga athuba tamda Manipur gi goji mayada laiba punam akshe amtang mayum da handana nina ana lai hadbi wa haida punam mamta aina masi apit tawtari Churachandpur dangasi security coordinating meeting ama Churachandpur gi DC amadi SP na luchingduna amasung mapam adugi OC IRB BSF RAF CRPF amadi kangwai amasung 𝗂𝗫𝐵𝐴𝐻 chief yauna pangthoktuna tongan ba hiram singda wari sanakre Manipur da thokliba irang asigi matungda district administration amadi Churachandpur police na chang naina chathakiba wari sanabagi mifam adugi sarukama oina ngasigi mifam asi pangthokpani irang asida mai chakraba mafam ama oiriba kangwai khul asida mifam asi pangthokpana amuk hena maru oihale Mapam aduda DC na center lenga ki maikaidagi pirakliba relief material sing asi mathau taba miyoi singda yenthokpagi matangda wari sanakhi amadi Churachandpur gi SP na micham miyam ngaknaba district police amadi central forces lei maramasina front line da leiriba miyoi singna mahosagi punsida hanjinnabaso phongdokhi Khana nainabagi manung chana village chief na lambi phataba amadi relief material phangdabagi khudong chadaba sing ado Puthokduna khanghanki amadi DC na su mahaki maikaidagi pangba yaba mateng pangani haina phongdokhe amadi Churachandpur gi SP na district asida leiriba state force tagi hurankhiba khutlai sing asi makhoida sinanabasu phongdokhe amaromda Churachandpur gi district administration na miyoi lising taratare chama yangkhai nithoi leiba tongan ba relief center taratarukta relief material sing yenthokhe 𝗕𝗢𝗦𝐻 Memorial Trust Singzamai Mathak Chongtham Leikaina Handak Chahi Kumza Lising Ani Kunhumdoigi 𝗕𝗢𝗦𝐻 Journalist Fellow Pinaba Columnist Author Panelist Amasung Social Amadi Cultural Activist Loinana Ojasu Oiriba 𝗥𝐲𝐼𝐻 Gunachandra Sarmabu Khankre Fellowship asi saknairaba miyoi kaya yauba panel amana kupna khananainaraba matungda masina recommendation tawrakpagi matung inna trust asina 𝗥𝐲𝐼𝐻 Gunachandra Sarmada khanbani hairi trust asina chahi amagi oiba fellowship asida tha khudingi Gunachandra da lupa lising ahum pigani amadi mahakna miyoi bagi hingbagi hak furup masel chana chinana leminaraba Manipur gi nupi amasung angang sing Manipur da sana khotnaba Manipur gi film yangna art amasung culture Ching amasung manung hanjin ba Manipur gi lamgi chawkhatba amadi science amasung technology haiba hiram sing asida tha amada feature article natraga news story ani phonggadabani hairi fellowship asi October 13 da Jawaharlal Nehru Manipur Dance Academy Imphal gi auditorium da nungthil pung 2:30 da pangthokadaba thauram amada lanthokani hairi Panbayai 𝗥𝐲𝐼𝐻 Gunachandra Sarma asi Dr. Ambedkar Fellowship National Award amadi Nehru Yuva Kendra Imphal State Central Library Book Donation The Education Library Education Guide Center na chingba kayana award amadi honor piduna ikai khumnaba utkraba miyoini
mahang nungtigi fongba pauche naharol thaudangi columnist amasuni mahangna tongan ba television channel sing maru oina ISTV, Impact TV, ISCOM, newtv na chingbagi panel discussion singda special guest amadi panelist oina saruk yaduna lakli mahangna hojik faubada Lyric khara iduna fongkre amasung article kayasu iduna fongkre mahak hojik primary school gi oza ama oina lenga ke school amagi angang singda mahai tambili Thasigi taruktagi nipan fauba numit humni chupna Imphal Art College ta chatharakiba sakna rabasingi likli pareng haiba theme Thoithoiba mayang lambam ki solo art exhibition ngasi loshin kre exhibition asida maru oina tongan ba hiramda sakna raba miyoi kuntra gi photo yangkokta yektuna khudol tambata natana miyoi taret ki photo su La manada yektuna miyamda khusinaki loshinbagi thoram aduda Imphal Art College ki head of department 𝗕𝗓𝗕𝗙𝗦 social activist 𝗕𝗘𝗓𝗦 𝗙𝗡𝗏 SC ki ex Jilla Parishad Sagolsem Ronald Maite amadi Imphal Art College ki retired principal 𝐿 na thoram adugi athoiba mithunglen sing oina saruk yakhi Thoram aduga mari leinana social activist 𝗕𝗘𝗓𝗦 mana hai malemda karigumba potsak amagi phazaba mawong matau saktakpada art singi chawraba thodang lei art pu pamjaba miyoi kaya imung manungi awabana mahaki hai singba uthokba ngamdana leiriba si kanagumba pukchal chawraba singna mateng pangduna makhoigi hai singba adu uthoknabagi tanja ama pirabadi hena chakhatba oirakani haiki ngasi yekliba lai asigumna manipur da hojik thokliba irang asigi asengba mami ama yektuna miyamda phanghanba ngamlabadi amukka hena tungi mirolda kanaba ama oigani haina sanaya mena phongdoke akhoi thoithoi ba samangna phongdo mapotamda yungi senthum shom pyum yam charak tabadagi marakta tokpatagi ba toga magi tamuriyo sinphamado madu kana roena thalokpagi mahutta determination wakal firep chetpam galona South India rom da chatlaga madu mana tamuriba art ki mahai sing kharado madu mana apply tawraga street lambi mataida la yekwa moina hekakhiwa chahi daram nga madu lelakhiwa punsigi struggle singtha ngaini Lions Club International District 322D gi makhada leiba Lions Club of Kanchipur, Lions Club of Kanchipur Centurion, Lions Club of Kanchipur Greater, Lions Clubs of Kanchipur Palace amasung Lions Club of Kanchipur Unified na sinduna Hianglam area da hangba relief camp sing da leiba inmate singbu lemna line bagi camp ama ngasi ibudau pakhang ba community hall Hianglam da pangthokre Hianglam Wabagai area da leiba club sing haibadi Lispo Hianglam Wabagai OSA Hianglam Wabagai SDO Lai Panganba Reda Hianglam LMC Hianglam Waikhom Laikai amadi Hianglam Kendrugi ex MLA Elangbam Duizamanina Mateng Pangdana Pangthokiba ngasigi camp aduda Dr. Nepal nurse amadi atay staff sing na mateng pangdana medicine pediatric orthopedic ka mari leinaba anaba miyoi chani marifur rom lemna lying baga loinana hidak langthak su lemna pikhe St. Joseph's High School alumni 95 batch na sinduna ngasi Lafupat Tera High School da hangba relief camp ta chatuna tengbangi potlam sing pikre tengbangi potlam sing sinabagi thauram da Caesar Hospital and Research Institute ki ZI amadi General Surgery gi consultant Dr. Ajit Singh Lukram na anaba inmate kaya su lemna lying ki thauram adugi saruk ama oina CHAPLINA amasu relief camp aduda chamina ki haide Progressive Youth Development Association amadi Women's Welfare Association 𝗏𝗏𝗏𝗏 ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏ ꯁꯒꯣꯜꯕꯟ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯑꯃꯁꯨꯡ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯃꯐꯝꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ
मे होमदगी हौरखिबा इरांगना मरम ओइरगा लेखिद्रबा अथौबसिंग अमदी पोइरे लेमरोल मैरापाइबी अपुनबा मणिपुर के प्रेसिडेंट ओइरंबी इमा लोंगजम मेमचौबी के मफमदसु लई कतुना इकाय खुमनबा उतपग लोइनना मिनिट अनि तुमिना लेप्तुना अवाबा फोंदोखि ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯂꯥꯝ ꯑꯣꯡꯕꯤ ꯖꯤꯕꯟꯃꯂꯥ ꯗꯦꯕꯤꯅ ꯍꯥꯏꯈꯤꯕꯗ ꯏꯃꯥ ꯃꯦꯝꯆꯧꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯕꯤꯔꯝꯕꯁꯤꯡꯗꯣ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯕꯤꯌꯨ ngasimaksu nomai kapagi makhol tabada natana marang marakta kihan khanghalakpasi khudakta lengakna lephan gadabani haiki thauramada no separate administration no separate homeland achumba wayal phanghan biyu haibana chingba thaba play card kaya paiduna manipur gi apunba saktam kaibe yaroi haiba kholau kaya sulauki Sinaraga, Lebaku, Ingla Lehenbiro, Oki terrorists, Nangasi Pawada, no make up a lady, Kudaxi the Pawada, no make up a lady, Masisi Sulepanbiro, Aduga Loina Loina, Imam Zowina Heiseram Bato, Chief Minister Masana, Amukadi, Mana, Kandabiraga, Lebaxi Kamai Toraga, Inga again, Manipuri Mati, Lebaxi Kamai, Inga again, Haidana, Amukadi, Kandabiraga, Masigi, Maranda, Mana, Wakanunata, Oismu. Haukiba chahi listing ani kunithoi December 19 gi numidangda World Cup football final ga mari leinana Khagembam Devakanta Leifam Singzamai Bagyapati Lekaida Leiba Mioi Asina Masagi license ganna kapthorakpa nomai maruna panbadagi lekhidraba Laishram Ibetombi gi imung manung amadi JSC ga yanakiba wafam ngasi fawba thabakta onthorakta bagi mayokta khananaina bagi mifam ama Asa Club Singzamai da pangthokre Mipamaduga Mari Lainana JSC against the brutal killing of Laishram Ibetombi Singzamai Kongpa Road Bagyapati Laikagi Convener Samurai Latpam Sikandar Sarmana Fongdurakpada Mihad Asida Cheneriba Khagembam Devakantaga Laikhidraba Mioi Asigi Imung Manunga Amadi JSC ga Yanakiba Wafam Ngasi Fawba Thabakta Onthoktaba Asina Hauzik Mihad Asida Cheneriba Devakantagi Lam Laikhidraba Ibetombi ge Mingda community hall ama sadana laikhidrabagi mitam amasu khengani hairi loinana manipur da leiriba license gun paibagi thabak tawriba mari leinaba singna license piba matamda piga tawriba mioi adugi marik chumba mari makhong thidopiduna piba yaba mioi khaktada license gun pibiyu license piba matamda ningthina yenghaudana thokhan ningdaba thogdok kaya asi thoglakpani haina su Sikandar na phongdokhi Hauzik Thokliba Kanglup ki irang asida nongmaina panbadagi soktuna leiriba kanto khulen awang lekai da leiba loitongbam nawbagi yumda Singzamai Torban Khetri lekai gi ima mangana chattuna ngasi ayuk sel amadi nongmada changraba yadraba potlam sing mating pangkhre Mirakta bom langsinbagi thabak lepiyu karamba lupna tauribano civil forces na tauribara haiba adu sengdokpira u haina Universal Mothers Organization UMO ge president Moirangthem Sorojini na haikre Wapamasinga se Bishnupur district ke Wangu AC ge manungchanba Wangu Terakhong GP ge ward number 12487 da leba ima singa Terakhong community hall da pangthokiba mifam amada haikibani
Mipamaduda Sorojinina Haiki, Lamdamasida Tangdu Leitadaba Fibam Ladiba, Maragasida Ngarang, RDNPR Minister Yumnam Khemchangi, Yumda Bom Langsindana Pokai Halam Libasi, Laibak Tibani, Masina Maram Oiraga, Manipurda Ahenba Central Forcing Changsil Laknaba Machak Ama Ohele, Kayam Kuina Lan Tauraga Laikani, Kayam Kuina Nongme Kamna Kigani, Furup Kayana Kundaminariba Mapam Asida, Kam Tengna Wadaba Tanja Sida, Lan Tengnariba Irecha Kudingmakna Political Dialogue Toduna, Warushin Purapa Imasingiso Apambani Haki. Ngasi aikoi kayam kuina lan tauraga leihigani kayam kuina nomai kapna gigani lairaba lamdam asigi jinglai pakta khunda minai bi idaicha khudi mangna awaba khamsangna saikeng nangbagi kairak asida lamdam asida leiba iramda mungak chengade bi icha khudi mangna political dialogue ama oraktuna waroisil ama porakpase mama ogi puna mangna pami Chahi asigi May Humdagi Haurakhiba Kangluki Irang Asina Maram Oiduna Hauzik DC Thaubalgi meeting Makada Rice Research Center Wangbal Khangabokta Hangdokliba Relief Camp Leiriba in Chani Kungidama Khangabok Bazar de Leiba Thokchom Basanta Kumar Amadi California the Senior Scientist Oina Leiriba Dr. Joy Kumar Thokchomgi Imung Manungna Nga Chara Ama Mateng Pangduna inmate Singa Ngasi Ayuki Chaklen Ama Punna Chaminadana Relief Camp Asda Leiriba Pikliba Mahiri Singidamang Notebook Sing Mateng Pangkri Thokchom Basanta Kumar Nahai Lanje Nabana Maram Oiraga Isagi Yumda Leibagi Nungai Bahaibudo Fangdana Leiriba inmate Sing Asigi Awa Nungaida Karadam Oirabasu Saruk Yabu Oina Chakchara Asi Chaminabani Aduba Matamda Manipur Tangdu Leitaba Hanjinduna inmate Sing Mahosagu Masamasagi Yumda Hanba Yaba Oirasano Haina Fongdoraki Nauria Pakang Lakpa ACE Oiba Miamgi Mifam Ama Hawa Marak Chingtham Lekagi Lampakta Pangthoktuna Nauria Kendra Apunba Lup Kauba Ama Semkri Amasung Miamga Punna Thabak Tauminaba Warip Kaya Sulokri Mipamaduda Malomdagi Chauba Hyang Thangdagi Manglem Joy Ningthemcha Karongdagi Yumnam Nabakumar Mongsangai School Leiraktagi Lesangthem Dipu Langthabaldagi Saubam Mahindra Amadi Hairangoi Thongdagi Maibam Purnima Sina Thoramapu Aina Sarugyaki Nauria Kendra Apunba Lupki Convener Hablaba Lashram Kulachandrana Hai MLA resign to Bahaibasi PR Laknaba Maram Amani PR Lakpa Haibasi Mamangda Kayarak Tengnakre Amadi PR Lakpada Kamaina Toge Haiba Miamna Hena Kanglabani Adubo Lisingama Chamapan Marifu Mangad ki Matamdagi MLA Sting Chongtok Chongsin Yarami Hauzikti Maduyadre Maramaduna MLA Amana PR Laktana Ba Hotnaba Chumi MLA Singna resign Taukiba Haibasi PR Laknaba Barton Taubuga Mane Haki MLA Singshina Songtong Sanction Tawa Matamda Koi 1985 Ki Mamangda Haiptare Matamda Koi MLA Songtong Sanction Tawa Matamda Yarameba Hosiki Matu Yadre Aduna Hosi MLA Singshina Karigum Laitogati Koi MLA Moina Koi Lairakanda Laktana Sinbusumi MLA later Vibisi PR La O Have Tamasi Habugumani Aduna PR Lakpa Matamda Koina Parzan Tangada Awa Singadi Yam and Kamira Kambiriba Army Singi Langa Malakpa Matamda Aikogi Tamutanga Queen and Gatabusi Aigi Matri MLA Pavana Sukan Honamatamda Nakpa Wari Game Tamsida Aikogi Kanasu Tongataba Aikogi soon Kalbir Redova Central Forcing Aikola Banga Matamda Aikogi Maitegi Amati Manipurgi my own Sumakani Havasi Aiki Hazabu.
May Humdagi Manipur the Tokliba Irang Asina Maram Oiraga Jiribam District Vidyanagar the Leba Sports Complex to Hangliba Relief Camp Anita Ladiba Chingoi Bung Babukhal Amadi Boroi Khalgi Kunja Singda Pendaba Amadi Awad Apa Kanghan Hangnaba Jiribam District Deputy Commissioner Krishna Kumargi meeting Makada Ngarang Nungtil Jiribam District SDCM Debanandana Lakna Yingsinkre Yengsinbagi Kongchet aduga mari lengna Jiribam District ki SDCM Devanandana Hai Jiribam District ki Harinagar Children Home da Hangliba Relief Camp Talaiba Myoy Singh Amadi MSU Office ta Hangliba Relief Camp Talaiba Myoy Singh de Irangi Pibam Khara Fagalapana Maram Oiraga Makoi Hanagi Mayum da Hankre Adubu Vidyanagar Sports Complex ta Hangliba Relief Camp ani asidadi security gi maram khara leibana hanba yadana leire Adubu relief camp ta leiriba Myoy Singh nadi haningbagi apamba adu phongdokpa leikre Hiramasi matangda concern oiriba Deputy Commissioner nasu security meeting pangthokhiba su leire Hausiki oinadi DC gi meeting makada nomagi round chattuna inmate singi apamba hangbada signature tawba haitaba mayam ama yauri haiduna Tamsdagi haibadagi ZEO Jiribam District ka tanaraga ZEO gi maikaidagi oza thabi raktuna nungtigi nungthil pung maridagi class tawi hairaduna handak lakpa sidadi yamna phajana inmate sing improve leirami haiki makatana makoigi pamjaba skills sing khangdoklaga makoigi apamba adugi matungina Deputy Commissioner gi meeting makada atuba matamda makoigi apamba adu tawna bahotnagani haina phongdokre Hujik lairiba relief camp ani jidi akoi security reason dagi hanba yadabdagi laibani makoinazu haningbagi apambadi akoida phongtorapka laire concern oibiriba akoi sar deputy commissioner nasu security meeting da puthokhiba laire makoigi su athubada karino haibadu khanarako isanu moigi apamba gi matungina hujik phauda moida achar semba haimai sembagi training maira ki imphaldagi laga training mayam apiramba laire moi adugi skill fazana haire adagi candle semna chingba tawre do moina pambagi matungina adult education sida lariba image singje soi tawba haitaba kubi soi tawba mayam ama yauri adudo soi tawba haijagi haibadagi moigi apamba do koina JDO da kun haijara kanda JDO gi site gi oza thabirak na regularly nuti gi pung mari tabada sida class tawri yam fazana ju improve leram Khangabok Part 3 Leipat Laikai gi apunba miyamna Laikai asibu Tarutanana lehenana ba pandam amaga loinana Laikai gi akoibada numit humni chupna chatharakpa social service camp ngasi loisenkre Numit humni chupna chatharakpa social service camp asida Laikai asida leiriba nahasing self help group ke member kaya madi maira sing saruk yaduna Laikai gi pukri achauba kabul lambel gi Lambigi Nagye drainage amadi crematorium na chingba mafam sing sit sing ahainana lambi thariba u pambi sing sunu taibagi thabak chathaki Manipur gi leiriba irang asi loshinna warushin ama pratna ba athubada sinbiyu haiduna ngasi youth of Lilong na sinduna Lilong public ground da miyamgi oiba mipam Mifamaduda MSMC gi chairperson oriba MD Anwar Hussain na president gi Phamlangda lengsingna Taba mapungphana pragna bahotna bada youth of Lilong na saugatkani Manipur da thoklakpa matam organization amade lokpamata youth of Thasaba thamduna makhatana lengak asi lehanna ba youth of Lilong na sagutkani haiba warip sing lauke Thawal district leiriba private schools singi apunba body ama oiriba private schools development district Taramari Suba Foundation di thauram ngasi khangapok te leiba MMRC Unity Park da pangthokre
Education will be the only way to answer haiba hiramda pangthokiba mapok kumongi thauram aduda PSDC gi President 𝗕𝗟𝗔𝗧𝗘, PSDC gi former President 𝗕𝗟𝗔𝗦 mangang amasung Dr. 𝗕𝗟𝗔𝗖𝗦 Presidium member sing oina saruk yakhi. Thauram aduda saruk yakiba tongan ba private school singi oja singna hojik thokliba kanglup ki irang asida laikhidraba athoba singi maphamda minute ani tumina leptuna awaba phongtokhi. PSDC ki General Secretary Jotin Salamna thauram adu ki nungi warol piriduna PSDC na safong lakpa chahi taramari asida tongan ba lambi kaya dagi school tawzariba singda makhal makha kaya gi khudong chadaba kaya mayok naduna lakli adumainamak aikhoi punna hotnaminaduna tungi punsida mai pakpa mahairoi amamam oinaba founder sing oja singna kanna hotnaminaduna lakli makata nasu punna hotnaminakini hainasu fongdoke aroibada maroiba pau amuhana Irang na sokalaba Churachandpur Medical College ta MBBS tamba ahan ba masungani suba batch ki class tongan ba mafam ahumda ningthina chathari Minister Govindas 𝗠𝗕𝗠𝗦 Bishnupur district ki tongan ba mafam singda hangba relief camp singda tengbangi polnam lekai da leiba yumgi thonggalda masak khangdaba singna bomlang sinduna pokhai halamle CRPF personnel ama asoka panangkhre Matang nastang asigi oinadi Northeast window gi Manipuri Paul Sinjari meeting tabiri papumna makpu CHAPLINA MAISNAM na amukah na krumsari